나버디나 한테는 봐봐 야르바네. 놈이 홈니 슈르시보. 마나 좀 손들 레지보 그이기노. 바이, 능 심을 당했네. 게임 칸거라. 두민네 놈 레고. 한명 당시다네. 호스피탈에 레이버 하고 보네. 타모이나 나도 이걸 검토 해야 돼. 아이 강제 락자들이 기안가지 뽕앙하래. 아이네. 한명 당시 밑까지 큰 속도이니고. 소환고 있는 누비 강날 보세. 주말먹디 와락 때문에. 아스 야리 또. 너희는 누비 그거이시드네. 아이 누비가 암다 고닝들어버네. 아씨. ꯑꯩꯅ ꯍꯥꯏꯕꯤꯗ꯭ꯔꯣ ꯅꯍꯥꯟꯅ ꯑꯉꯥꯡꯗꯨꯗ ꯇꯥꯔꯅꯦꯅ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯆꯪꯕꯅꯦꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯕ ꯌꯥꯗꯣꯏꯅꯣ ꯇꯣꯛꯄꯩ ꯇꯣꯛꯄ ꯈꯔ ꯉꯟꯅ ꯇꯣꯛꯎꯕꯅ ꯐꯔꯕ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦꯕꯣ ꯂꯨꯍꯣꯡꯕꯒꯤꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯋꯥꯠꯂꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯌꯥꯝ ꯊꯥꯗꯣꯛꯀꯗꯕ ꯋꯥꯠꯂꯤ ꯍꯩ ꯂꯥꯎ ꯍꯧꯒꯠꯂꯣ ꯌꯨꯝ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯎ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯂꯩꯃꯟ ꯌꯥꯝ ꯀꯥꯡꯉꯦꯕ ꯑꯩꯗꯤ ꯌꯨꯝꯗ ꯐꯥꯎ ꯍꯪꯅꯤꯡꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯝꯅꯦ ꯑꯩꯗꯤ 호스피탈 ꯄꯟꯕ ꯌꯥꯗꯕ ꯅꯪꯅ ꯁꯤꯗ ꯂꯩꯅꯤꯡꯉꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯅꯪꯒꯤ ꯈꯜꯂꯒ ꯃꯤꯁꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯃꯨꯕꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯇꯝ ꯈꯔ ꯂꯩꯊꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯅꯥꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯨꯛ ꯆꯣꯟꯊꯔꯦꯗꯅ ꯗꯣꯛꯇꯔꯅ ꯑꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯗꯤꯁꯆꯥꯔꯖ ꯇꯧꯗꯣꯏꯅꯣꯗ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯪ ꯂꯩꯔꯕꯅꯦ ꯀꯥꯟꯗꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯨꯝ ꯆꯠꯁꯤ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯅꯪꯒꯤ ꯑꯦꯛꯇꯤꯡꯗꯨꯗ ꯅꯇꯨꯁꯤꯅ ꯄꯥꯈꯠꯇꯅ ꯗꯣꯛꯇꯔ ꯉꯥꯏꯍꯥꯛꯇꯅꯅꯤ ꯍꯪꯉꯤꯁꯦ ꯍꯪꯉꯤꯃꯤ ꯗꯣꯛꯇꯔ ꯃꯈꯩꯁꯦ ꯈꯨꯃꯝ ꯈꯪꯗꯗꯅꯅꯦ ꯗꯤꯁꯆꯥꯔꯖ ꯇꯧꯔꯣꯅ ꯍꯥꯏꯔꯕꯅꯦ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯁꯤꯟꯗꯅꯕ ꯑꯗꯨ ꯐꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯕꯦꯁ ꯑꯣꯏꯗꯅ ꯑꯩ ꯌꯥꯝ ꯊꯤ ꯐꯔꯦ ꯑꯗꯨꯅ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯀꯩꯅꯣ ꯅꯣꯏ ꯁꯤꯗꯦꯕꯣ ꯐꯥꯛꯅ ꯊꯣꯝꯖꯤꯟꯕ ꯃꯤꯁ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯑꯗꯣ ꯄꯤꯗꯤ ꯄꯤꯁꯜꯂꯝꯃꯕ ꯅꯠꯇ꯭ꯔꯣ ꯄꯤꯁꯜꯂꯝꯃꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯝꯃꯤ ꯍꯜꯂꯁꯦ